ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯝꯕꯧ ꯄꯥꯈꯪ ꯁꯥꯔꯤꯅꯤ꯫ ꯁꯥꯔꯤ ꯍꯥꯏꯕꯨ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯅꯤ, ꯃꯕꯨꯛ ꯑꯗꯨꯅꯒ ꯈꯔ ꯊꯣꯂꯞ, ꯀꯨꯆꯨ ꯑꯗꯨꯅꯒ ꯃꯨꯔꯞ, ꯌꯦꯡꯕꯗ ꯌꯦꯡꯍꯩꯕ ꯁꯛꯐꯝ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯅꯠꯇ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯐꯖꯩ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯄꯨꯟꯁꯤꯗ ꯍꯥꯏꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯑꯊꯤꯕ ꯁꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯅꯣꯛꯅꯔꯤꯕꯅꯤ꯫ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯅꯒ ꯃꯤꯅꯣꯛ ꯀꯟꯕꯅꯤ꯫ ꯊꯝꯕꯧ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯛ ꯊꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯅꯗꯤ ꯈꯪꯖꯩ꯫ ꯃꯄꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨ ꯑꯗꯨꯝꯅ ꯁꯦꯝꯂꯝꯂꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ꯫ ꯊꯤꯔꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯥꯈꯪ ꯁꯥꯔꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ꯫ ꯊꯝꯕꯧ ꯌꯨꯝ ꯑꯗꯨꯗ ꯃꯃꯥꯒ ꯃꯥꯒ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯕꯅꯤ꯫ ꯂꯩꯃꯍꯜ ꯉꯝꯂꯤꯕ ꯃꯈꯩ ꯃꯍꯥꯛ ꯊꯕꯛ ꯁꯨꯏ, ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯆꯧꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯛꯂꯤ꯫ ꯂꯩꯃꯍꯟꯗꯣ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ ꯀꯔꯝꯕ ꯃꯆꯥꯅꯣ ꯃꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯑꯁꯤꯕꯣ? ꯃꯃꯥ ꯑꯩꯅ ꯊꯕꯛ ꯁꯨꯔꯒ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯍꯩ, ꯅꯪ ꯉꯥꯡꯅꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯣꯏꯅ ꯁꯤꯡꯈ꯭ꯔꯕꯅꯤ ꯈꯪꯉꯨꯀꯣ꯫ ꯐꯅ ꯌꯥꯝꯅ ꯉꯥꯡꯕꯅꯤ꯫ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯦ ꯁꯟꯊꯤ ꯍꯟꯗ꯭ꯔꯥ ꯈꯪꯗꯦ꯫ ꯋꯥꯈꯜ ꯁꯨꯛꯇ ꯍꯦꯛ ꯇꯥꯗꯦ ꯍꯩꯋꯥꯅꯤ꯫ ꯍꯩ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕ, ꯅꯪ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯏꯃꯨꯡꯗꯒꯤ ꯊꯝꯕꯧꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯗꯕꯅꯤ꯫ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯑꯩꯅꯦ ꯌꯨꯝꯁꯤꯗ ꯇꯁꯦꯡꯅ ꯂꯩꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯏꯁꯧ ꯂꯥꯡꯗꯧꯒꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯉꯥꯡꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯏꯃꯥ? ꯀꯣꯏꯂꯥꯎ ꯑꯃꯨꯛ ꯂꯥꯎꯕꯤꯔꯤꯕ ꯑꯗꯨꯅ? ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯑꯩ ꯑꯁꯦ ꯅꯪꯒꯤ ꯅꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ? ꯍꯥ? ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯅꯃꯥ ꯑꯩꯅ ꯊꯥꯛꯇꯨꯅ ꯆꯥꯕ ꯑꯁꯤꯔꯣ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ? ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯈꯜꯂꯤꯁꯦ? ꯅꯪꯕꯨ ꯑꯗꯨꯝ ꯍꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯊꯕꯛ ꯁꯨꯕ꯫ ꯏꯃꯥ, ꯊꯕꯛ ꯁꯨꯕꯗ ꯅꯆꯥ ꯑꯩꯅ ꯁꯨꯔꯣꯏꯒꯦ ꯌꯥꯎꯅ ꯁꯨꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯍꯟꯖꯤꯟ ꯉꯥꯡꯗꯨꯅ ꯂꯩ ꯍꯥꯏꯋꯥꯅꯤ꯫ ꯉꯥꯡꯕꯤꯔꯅꯨ ꯌꯥꯔꯦ꯫ ꯁꯨꯔꯣꯏ ꯌꯥꯎꯅ ꯁꯨꯗ꯭ꯔꯤꯕꯅꯤ ꯀꯥꯏꯅ? ꯍꯩ, ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯗꯕꯅꯣ? ꯅꯪꯕꯨ ꯑꯗꯨꯝ ꯊꯥꯛꯇꯨꯅ ꯂꯩꯕꯗꯤ ꯏꯃꯥꯗꯤ ꯉꯝꯂꯣꯏꯅꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯕꯛ ꯁꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯦ? ꯀꯨꯏꯒꯦꯔꯥ ꯀꯨꯏꯔꯣꯏꯔꯥ ꯑꯩ ꯊꯕꯛ ꯁꯨꯕ ꯇꯜꯂꯤ꯫ ꯑꯩꯅ ꯊꯕꯛ ꯁꯨꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯍꯩ, ꯑꯃꯥꯡꯁꯪ ꯃꯥꯟꯕꯧ, ꯀꯔꯤ ꯃꯔꯝ ꯂꯩꯔꯤꯕ ꯍꯥ? ꯅꯪꯕꯨ ꯄꯤꯁꯛ ꯍꯦꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯒꯤ ꯅꯊꯤꯕꯣꯡ ꯊꯥꯛꯇꯨꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯦ꯫ ꯅꯪꯒꯤ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯀꯣꯛ ꯁꯝꯖꯦꯠ ꯐꯥꯎꯕ ꯍꯥꯠꯄ ꯁꯪꯗ꯭ꯔꯕꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ, ꯎꯟꯁꯥ ꯀꯥꯏꯁꯦ ꯂꯣꯏꯅ ꯈꯨꯏꯔꯦ꯫ ꯁꯤ ꯐꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯅꯕ ꯑꯁꯦ ꯂꯥꯛꯅꯩꯗꯀꯣ꯫ ꯃꯤꯒꯤ ꯃꯆꯥꯅ ꯑꯃꯨꯛ ꯇꯣꯏꯕ ꯋꯥꯈꯜ ꯇꯥꯔꯤꯕ ꯑꯩꯅꯦ, ꯑꯩꯀꯣ꯫ ꯏꯃꯥ, ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤꯒꯤ ꯃꯆꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯃꯆꯥ ꯍꯥꯏꯅ ꯑꯗꯨꯝ ꯄꯟꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯍꯩ, ꯄꯟꯗ꯭ꯔꯗꯤ ꯃꯤꯒꯤ ꯃꯆꯥꯗꯤ ꯌꯥꯝꯅ ꯐꯩꯅꯦ꯫ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ तांदुना ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ ꯍꯥꯏꯕ ꯈꯪꯉꯤꯅꯦ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯗꯥꯏ? ꯐꯝꯖꯥ ꯆꯥꯕ ꯑꯁꯤꯗꯅꯤ ꯑꯍꯥꯎꯕ ꯆꯥꯕꯅ ꯃꯔꯣꯜ ꯑꯃ ꯄꯥꯝꯂꯤꯕ꯫ ꯏꯃꯥ, ꯆꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯔꯣꯏ ꯁꯤꯗ꯫ ꯏꯃꯥꯅ ꯅꯆꯥ ꯑꯩꯕꯨ ꯄꯣꯛꯄꯤꯔꯕꯅꯤꯅ ꯆꯥ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯉꯥꯡꯂꯛꯂꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯆꯥꯕꯤꯔꯣꯏꯗꯕꯅꯤ ꯌꯣ꯫ ꯐꯩꯅ, ꯆꯥꯕꯤꯅꯨ ꯍꯥꯏꯅꯤꯅꯦ ꯑꯩꯗꯤ꯫ ꯃꯤꯔꯦꯝ ꯅꯪ ꯊꯥꯛꯄꯗ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ, ꯆꯥꯕꯤꯅꯨ꯫ ꯏꯃꯥ, ꯅꯪ ꯌꯥꯝꯅ ꯍꯧꯖꯅꯨꯀꯣ꯫ ꯅꯁꯛ ꯍꯥꯏꯔꯦ ꯃꯨꯔꯒ ꯈꯨꯊꯤ ꯑꯃ ꯊꯤꯔꯕꯅꯤꯅ ꯅꯨꯄꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯌꯥꯕꯤꯔꯛꯇ꯭ꯔꯦꯗꯣ, ꯄꯥꯝꯕꯤꯗ꯭ꯔꯦꯕ꯫ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯕ ꯐꯪꯗꯗꯅ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯅ ꯂꯩꯔꯤꯕꯗꯣ꯫ ꯊꯝꯕꯧ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯅꯪ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦ? ꯍꯥ? ꯍꯧꯔꯦꯕ? ꯑꯩꯁꯨ ꯊꯤ ꯍꯥꯏꯕ ꯈꯪꯖꯩ, ꯏꯁꯥꯅ ꯏꯁꯥ ꯈꯪꯖꯩꯌꯦ꯫ ꯑꯩꯁꯨ ꯊꯤꯅꯤꯡꯗꯤ꯫ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯅꯤꯡꯉꯤ꯫ ꯑꯩꯅ ꯀꯨꯆꯨ ꯃꯨꯔꯤꯕ, ꯑꯩꯅ ꯄꯨꯛ ꯊꯣꯜꯂꯤꯕ ꯀꯥꯏꯁꯦ ꯑꯣꯏꯅꯤꯡꯕꯖꯥꯠ ꯅꯠꯇꯦ꯫ ꯍꯩ, ꯅꯪꯕꯨ ꯅꯣꯡꯃꯇ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯄ꯭ꯔꯥ? ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ,
ꯑꯗꯨꯒ ꯃꯕꯨꯛ ꯊꯣꯜꯂꯤ ꯀꯥꯏꯅ ꯇꯨꯝꯕ ꯆꯥꯕ ꯌꯥꯝꯅ ꯐꯔꯕꯗꯤ ꯑꯗꯨꯅꯦ ꯊꯕꯛꯅꯗꯤ ꯃꯅꯥ ꯑꯃꯇ ꯁꯨꯅꯤꯡꯗꯦ ꯑꯗꯨꯅꯗꯤ ꯏꯕꯨꯡꯉꯣ ꯅꯕꯨꯛ ꯀꯥꯏꯗꯣ ꯆꯥꯎꯊꯣꯔꯛꯈꯤꯗꯧꯕ ꯋꯥꯠꯂꯤ ꯆꯥꯎꯅꯤꯡ ꯆꯥꯎꯁꯅꯨꯅ ꯃꯋꯥ ꯂꯧꯕꯤꯗꯦꯅꯦ ꯑꯩꯗꯤ ꯍꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯅꯪ ꯉꯥꯡꯅꯕꯗ ꯂꯩꯀꯥꯏ ꯃꯤ ꯂꯣꯏꯅ ꯁꯤꯡꯈ꯭ꯔꯕꯅꯤ ꯈꯪꯉꯕ ꯅꯪꯅꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯁꯨꯕ ꯍꯦꯛ ꯆꯠꯇ꯭ꯔꯕ ꯅꯪ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯂꯣꯏꯗꯕꯅꯤ ꯌꯦꯡꯉꯨ ꯃꯁꯤ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯂꯩ ꯃꯍꯜ ꯑꯩꯅꯦ ꯏꯃꯤꯡ ꯍꯣꯡꯒꯦꯀꯣ ꯊꯝꯕꯧꯅ ꯃꯈꯣꯜꯗꯣ ꯈꯔ ꯇꯞꯊꯔꯛꯇꯨꯅ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯇꯜꯂꯤꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯂꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯏꯃꯥꯅꯗꯤ ꯃꯔꯝ ꯁꯨꯡꯉꯩ ꯍꯪꯕꯤꯗꯦ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯅꯔꯤꯟ ꯇꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯠꯇꯦꯅꯦ ꯏꯃꯥꯅ ꯀꯔꯤ ꯈꯪꯂꯗꯅ ꯁꯦ ꯑꯩ ꯍꯥꯏꯒꯦ ꯏꯃꯥ ꯌꯦꯡꯕꯤꯌꯨꯗꯣ ꯅꯆꯥ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯤ ꯏꯃꯥꯅ ꯅꯆꯥ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯦ ꯃꯁꯤꯒꯤ ꯃꯆꯥ ꯑꯁꯤꯗꯤ ꯀꯔꯤꯅꯣꯝꯅꯤꯅ ꯍꯩ ꯇꯥꯅꯤꯡꯗꯦ ꯋꯥꯆꯣꯏ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯇꯧ ꯏꯃꯥ ꯅꯆꯥꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯍꯥꯏꯕ ꯂꯣꯏꯈꯤꯒꯦ ꯀꯩꯗꯧꯔꯒꯦ ꯅꯆꯥꯒꯤ ꯊꯤꯔꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯅꯆꯥ ꯑꯩ ꯆꯠꯄ ꯉꯝꯗꯦ ꯑꯩꯕꯨ ꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯝꯕꯧ ꯍꯥꯏꯕ ꯁꯛꯊꯤꯕ ꯃꯨꯛꯁꯨꯛ ꯃꯨꯔꯗꯅ ꯀꯥꯁꯤ ꯂꯩꯃꯨ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯛꯅꯔꯤꯕꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯇꯠ ꯇꯠꯇꯅ ꯄꯥꯈꯪ ꯑꯔꯤꯕ ꯄꯥꯈꯪ ꯁꯔꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥ ꯅꯆꯥ ꯑꯩ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯕ ꯉꯝꯗꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯗꯅꯕꯅꯤ ꯅꯆꯥ ꯑꯩꯅ ꯑꯁꯨꯝꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕꯁꯦ ꯊꯝꯕꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯑꯆꯨꯝꯕꯅꯤ ꯃꯥꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄꯗ ꯃꯥꯕꯨ ꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯛꯇ ꯂꯛꯅꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯌꯥ ꯊꯣꯏꯅ ꯃꯍꯥꯛ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯂꯛꯅꯕꯗ ꯃꯍꯥꯛ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯐꯥꯎꯕꯅꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯕ ꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯅ ꯃꯍꯥꯛ ꯂꯩꯕꯅꯤ ꯂꯩꯃꯍꯜ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯑꯋꯥꯕ ꯃꯨꯟꯅ ꯈꯪꯏ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯛ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯌꯥꯝꯅ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ ꯏꯆꯥꯒꯤ ꯁꯛꯇꯝ ꯑꯁꯦ ꯌꯥꯝꯅ ꯊꯤ ꯍꯥꯏꯕ ꯑꯗꯨꯕꯨꯅꯦ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥ ꯑꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯃꯌꯥꯝꯗꯒꯤ ꯏꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯕꯨꯅꯦ ꯏꯕꯨꯡꯉꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯃꯔꯨ ꯑꯣꯏꯅ ꯁꯦꯜ ꯆꯪꯏ ꯁꯦꯜ ꯑꯁꯦ ꯂꯩꯅꯕ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯇꯥꯏ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯥꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯥꯛꯄꯅꯤ ꯏꯆꯥꯕꯨ ꯊꯥꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯂꯦꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯥꯛꯇꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ ꯊꯝꯕꯧ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯏ ꯏꯃꯥ ꯄꯨꯝꯅꯃꯛ ꯅꯆꯥ ꯑꯩꯁꯨ ꯈꯪꯖꯩꯅꯤ ꯃꯤꯅ ꯂꯛꯅꯔꯛꯀꯅꯤ ꯈꯟꯕꯗ ꯅꯆꯥ ꯑꯩ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗꯕꯅꯤ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯁꯦ ꯃꯤꯅ ꯂꯛꯅꯔꯤꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯃꯋꯥ ꯑꯃꯠꯇ ꯂꯧꯔꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯕꯛ ꯁꯨ ꯅꯪꯅ ꯊꯕꯛ ꯁꯨꯔꯣ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯊꯤ ꯍꯦꯛꯇ ꯊꯤꯔꯒꯦ ꯊꯝꯕꯧ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯒꯦ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯈꯪꯍꯥ ꯍꯔꯥꯎꯏ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯑꯁꯦꯡꯀꯤ ꯊꯤꯒꯗꯣꯏꯔꯣ ꯍꯣꯏꯅꯦ ꯏꯆꯥꯅꯕꯨ ꯊꯕꯛ ꯁꯨꯔꯗꯤ ꯏꯆꯥꯒꯤ ꯅꯨꯄꯤ ꯑꯃ ꯏꯃꯥꯅ ꯊꯤꯕꯤꯗꯣꯏꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯅꯆꯥ ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯍꯦꯛꯇ ꯁꯨꯕ ꯍꯧꯖꯔꯒꯦ ꯂꯩꯃꯍꯜ ꯃꯍꯥꯛ ꯍꯔꯥꯎꯖꯩ ꯑꯗꯨꯅꯤꯗꯅ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯦ ꯃꯃꯥꯡꯁꯤꯡ ꯑꯁꯤꯗ ꯆꯠꯂꯨ ꯂꯣꯛꯂꯩ ꯄꯨꯂꯩ ꯌꯥꯝꯅ ꯍꯧꯕꯅꯤ ꯂꯣꯛꯂꯩ ꯄꯨꯂꯩ ꯀꯣꯛꯊꯣꯡ ꯑꯆꯧꯕ ꯑꯃ ꯌꯥꯟꯗꯨꯅ ꯄꯨꯔꯛꯎ ꯃꯗꯨꯕꯨ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯟꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯨꯝ ꯇꯧꯅ ꯊꯝꯕꯧ ꯃꯥꯒꯤ ꯃꯁꯥꯗ ꯊꯕꯛ ꯁꯨꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯏꯃꯨꯡ ꯆꯪꯗꯨꯅ ꯊꯥꯡ ꯑꯃꯒ ꯊꯧꯔꯤ ꯑꯃꯒ ꯂꯧꯊꯣꯛꯎꯔꯦ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯆꯠꯂꯣ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯊꯝꯕꯧ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯍꯧꯏ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯔꯛꯂꯤꯁꯦ ꯊꯕꯛ ꯈꯔ ꯁꯨꯖꯔꯁꯅꯨ ꯑꯁꯨꯛ ꯆꯥꯎꯔꯕ ꯃꯥꯕꯨ ꯑꯩꯅ ꯑꯗꯨꯝ ꯊꯥꯛꯇꯨꯅ ꯂꯩꯕꯗꯤ ꯉꯝꯗ꯭ꯔꯦ ꯀꯔꯝ ꯊꯣꯛꯂꯒꯕ ꯑꯩꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯃꯨꯛ ꯊꯤꯔꯨꯒꯗꯕ ꯑꯁꯤꯕꯨ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ
ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯝꯕꯧ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯈꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯔꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯐꯪꯅꯕ ꯊꯤꯖꯔꯁꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯆꯨꯛ ꯁꯥꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯩ ꯆꯤꯜꯍꯥꯎꯕ ꯊꯤꯖꯔꯔꯣꯏ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯊꯕꯥꯇꯣꯟ ꯃꯍꯥꯛꯁꯨ ꯍꯦꯛ ꯂꯥꯛꯏ ꯊꯕꯥꯇꯣꯟ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯂꯥꯛꯂꯤꯕꯗꯣ ꯊꯕꯥꯇꯣꯟꯅ ꯊꯝꯕꯧꯕꯨ ꯎꯔꯗꯨꯅ ꯑꯦ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯗꯤ ꯇꯥ ꯊꯝꯕꯧꯅꯤ ꯃꯥꯗꯤ ꯎꯗꯕ ꯐꯅꯕ ꯀꯨꯏꯔꯦꯗ ꯌꯦꯡꯉꯨꯅꯦ ꯃꯁꯛ ꯑꯁꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯃꯨꯛꯇꯣꯏꯕ ꯀꯥꯟꯅꯗꯦ ꯍꯦꯛꯇ ꯂꯛꯅꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯥ ꯊꯝꯕꯧ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯊꯧꯔꯤꯌꯣ ꯀꯩꯌꯣ ꯅꯠꯇꯦ ꯊꯧꯔꯤ ꯌꯥꯜꯂꯨꯒꯦ ꯍꯥꯏꯔꯣ ꯇꯥ ꯊꯝꯕꯧ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤꯀꯣ ꯊꯝꯕꯧ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯅ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔꯒ ꯅꯧꯊꯔꯗꯨꯅ ꯁꯨꯝꯗꯧꯕ ꯊꯧꯔꯤ ꯌꯥꯟꯕ ꯅꯠꯇꯦꯗ ꯃꯃꯥꯡꯁꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯂꯒ ꯂꯣꯛꯂꯩ ꯄꯨꯂꯩ ꯃꯄꯨꯜ ꯑꯃꯇ ꯌꯥꯜꯂꯨꯒꯦ ꯍꯥꯏꯅ ꯁꯨꯝ ꯊꯣꯛꯂꯛꯄꯖꯥꯠꯅꯤ ꯑꯦ ꯇꯥ ꯊꯝꯕꯧꯕꯨ ꯊꯕꯛꯀ ꯁꯨꯔꯕꯣ ꯍꯥꯏꯁꯦ ꯏꯅꯦꯅꯗꯤ ꯑꯩꯈꯣꯏꯗ ꯇꯥ ꯊꯝꯕꯧꯁꯦ ꯊꯕꯛ ꯁꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯈꯣꯏꯗ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯍꯣꯏꯅꯦ ꯇꯥ ꯊꯝꯕꯧ ꯋꯥ ꯑꯃꯁꯨꯡ ꯇꯥ ꯊꯝꯕꯧꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯈꯤꯔꯣꯏꯗ꯭ꯔꯣ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯗ꯭ꯔꯕ ꯊꯝꯕꯧꯅ ꯏꯀꯥꯏꯕꯣꯏ ꯀꯩꯑꯣꯏ ꯈꯨꯝꯃꯤ ꯌꯨꯝꯗꯣ ꯄꯥꯟꯕꯗꯤ ꯌꯥꯔꯕ ꯑꯗꯨꯗ ꯁꯨꯝ ꯑꯩꯁꯦ ꯈꯪꯗ꯭ꯔꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯨꯄꯤ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯂꯩꯕꯨꯗꯤ ꯂꯩꯕ ꯑꯗꯨꯗ ꯊꯕꯥꯇꯣꯟ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤꯗ ꯇꯥ ꯊꯝꯕꯧꯅꯕꯨ ꯌꯥꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝꯅ ꯐꯖꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯇꯥ ꯊꯝꯕꯧꯒꯤ ꯑꯃ ꯍꯦꯛꯇ ꯑꯩ ꯁꯤꯟꯕꯤꯒꯦ ꯊꯕꯥꯇꯣꯟ ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯑꯩꯕꯨ ꯈꯪꯗ꯭ꯔꯦꯗ ꯃꯁꯤꯗ ꯊꯕꯥꯇꯣꯟꯅ ꯃꯆꯜꯗ ꯍꯥꯏꯖꯩ ꯁꯛꯇꯥ ꯑꯁꯤꯒ ꯑꯩꯅ ꯐꯖꯕ ꯅꯨꯄꯤ ꯀꯥꯏꯅ ꯄꯟꯕ ꯑꯁꯤꯗ ꯄꯥꯝꯂꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯐꯪꯉꯅꯤ ꯅꯨꯄꯤ ꯃꯁꯛ ꯑꯊꯤꯕ ꯐꯥꯎ ꯍꯦꯛ ꯐꯪꯉꯣꯏꯍꯦ ꯅꯪꯗꯤ ꯌꯦꯡꯉꯨꯅꯦ ꯃꯇꯧ ꯑꯁꯦ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤ ꯃꯥꯜꯂꯤꯅꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯇꯥ ꯊꯝꯕꯧꯁꯦ ꯁꯨꯛꯎ ꯎꯗꯕ ꯑꯗꯨꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ ꯇꯥ ꯊꯝꯕꯧ ꯀꯩꯗꯧꯔꯦ ꯃꯄꯥꯟꯒ ꯀꯌꯥ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯊꯝꯕꯧꯅ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯤ ꯑꯩꯗꯤ ꯍꯟꯗꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯨꯔꯕ ꯑꯗꯨꯒꯤꯅꯤꯗ ꯅꯥꯕꯒꯤ ꯃꯥꯟꯗꯦꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯇꯥ ꯊꯝꯕꯧ ꯎꯕꯗ ꯄꯥꯈꯪ ꯑꯔꯤꯕ ꯀꯥꯏꯅ ꯂꯛꯅꯕ ꯑꯗꯨꯗ ꯏꯀꯥꯏꯗꯨꯅ ꯃꯄꯥꯜ ꯊꯣꯛꯂꯛꯇꯕ ꯑꯣꯏꯔꯝꯒꯅꯤꯗ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ ꯑꯩ ꯀꯩꯁꯨ ꯆꯍꯤ ꯂꯤꯗ꯭ꯔꯤꯕꯅꯤꯀꯣ ꯃꯈꯣꯏꯅ ꯍꯦꯛꯇ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯖꯤꯟꯕꯤꯔꯦ ꯑꯦ ꯍꯧꯖꯤꯛꯀꯤꯗꯣ ꯆꯍꯤ ꯂꯤꯗ꯭ꯔꯤ ꯍꯥꯏꯕ ꯇꯥ ꯊꯝꯕꯧ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯒꯤꯁꯨ ꯍꯟꯕ ꯃꯥꯜꯂꯦꯗ ꯊꯝꯕꯧ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯅꯔꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯐꯔꯦ ꯋꯥꯔꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕꯕꯨ ꯑꯩ ꯆꯤꯡ ꯆꯠꯄ ꯊꯦꯡꯂꯦ ꯆꯠꯂꯒꯦ ꯅꯣꯡꯃ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯍꯣꯏ ꯄꯥꯈꯪ ꯑꯔꯤꯕ ꯑꯦꯍꯦ ꯁꯣꯏꯔꯦꯍꯦ ꯊꯝꯕꯧ ꯊꯨꯅ ꯌꯥꯡꯅ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯏ ꯊꯕꯥꯇꯣꯟ ꯊꯝꯕꯧꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯍꯧꯏ ꯊꯝꯕꯧꯅ ꯍꯥꯏꯖꯩ ꯑꯩꯅ ꯉꯁꯥꯏꯅ ꯁꯤ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯅꯤꯡꯗ꯭ꯔꯤꯁꯦ ꯃꯤꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏꯅ ꯃꯔꯣꯜ ꯑꯃ ꯑꯩꯉꯣꯟꯗ ꯂꯛꯅꯅꯤꯡꯈꯤꯕꯁꯤꯅꯕꯀꯣ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯂꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯥꯏꯕꯤꯒ ꯊꯔꯣꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯦꯛ ꯂꯥꯛꯏ ꯆꯥꯏꯕꯤꯅ ꯍꯥꯏ ꯍꯦꯟꯁꯨ ꯍꯦꯟꯃꯜꯂꯤꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯋꯥ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯜꯂꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯉꯝꯂꯦꯗ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯑꯁꯤꯅꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯃꯗꯨ ꯊꯔꯣꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯅꯤꯅꯦ ꯍꯥꯏꯁꯦ ꯌꯥꯝꯅ ꯉꯝꯃꯦ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯑꯩꯅ ꯅꯣꯡꯃ ꯃꯥꯁꯦ ꯀꯩꯊꯦꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯃꯤꯟꯅꯕ ꯎꯈꯤꯅꯦ ꯑꯩꯅ ꯃꯗꯨꯗ ꯆꯤꯡꯅꯈꯤꯌꯦꯕ ꯑꯗꯨꯒ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯤꯕ ꯑꯣꯏꯔꯦ ꯏꯆꯦ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯣ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯔꯒ ꯀꯣꯛ ꯍꯦꯛ ꯊꯨꯒꯥꯏꯔꯒ ꯐꯒꯗꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯣ ꯃꯥꯃꯒ ꯏꯅꯦꯒꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯂꯩꯍꯧꯕꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯁꯪ ꯁꯪꯅ ꯎꯗꯨꯅ ꯑꯁꯨꯝ ꯂꯩꯔꯦꯗ ꯃꯈꯣꯏꯒꯨꯝꯕ ꯃꯧꯁꯤꯗꯤꯅꯦ
ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯃꯧ ꯑꯣꯏꯅꯒ ꯐꯪꯖꯔꯣꯏꯀꯣ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯂꯝꯕꯤꯗ ꯊꯝꯕꯧꯅ ꯆꯠꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯏ ꯊꯥꯔꯣꯅ ꯍꯥꯏ ꯏꯆꯦ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯊꯝꯕꯧ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯍꯣꯏꯅꯦ ꯊꯝꯕꯧꯅꯤꯅꯦ ꯏꯆꯦ ꯂꯛꯅꯁꯤꯁꯦ ꯃꯥꯕꯨ ꯂꯛꯅꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯝꯕꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯊꯝꯕꯧ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯀꯩꯅꯣ ꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯑꯩꯒꯤ ꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯑꯁ ꯑꯩꯗꯤꯕꯀꯣ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯆꯥꯏꯕꯤꯅ ꯊꯝꯕꯧꯗ ꯍꯥꯏ ꯊꯝꯕꯧ ꯑꯩꯈꯣꯏꯅꯦ ꯅꯆꯦ ꯑꯩꯈꯣꯏꯅꯦ ꯀꯩꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯑꯗꯨꯅ ꯅꯆꯦ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯔꯣ ꯈꯪꯉꯤꯗ ꯏꯆꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯛ ꯅꯁꯥꯒ ꯁꯨꯛꯎ ꯍꯦꯛ ꯎꯈꯤꯗ꯭ꯔꯦ ꯀꯝꯗꯧꯔꯤꯒꯦ ꯅꯪꯕꯣ ꯍꯩꯃꯥ ꯅꯃꯥꯏꯒꯤ ꯎꯟꯁꯥ ꯀꯥꯏꯗꯨꯁꯨ ꯂꯣꯏꯅ ꯈꯨꯏꯖꯤꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯊꯝꯕꯧ ꯅꯪꯗꯤ ꯁꯛꯐꯝ ꯑꯃ ꯇꯧꯔꯝꯂꯦꯅ ꯏꯆꯦ ꯑꯩꯗꯣ ꯊꯥꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯃꯕꯨꯛ ꯀꯥꯏꯁꯤꯁꯨ ꯊꯣꯟꯕꯅ ꯂꯣꯏꯔꯦ ꯅꯠꯇꯦ ꯊꯝꯕꯧ ꯅꯪꯕꯨ ꯅꯌꯨꯝꯗ ꯆꯥꯔꯒ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯔꯕꯣ ꯐꯤꯕꯝ ꯑꯃ ꯇꯥꯔꯝꯗ꯭ꯔꯦꯍꯦ ꯅꯪꯕꯣ ꯊꯝꯕꯧ ꯋꯥ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯗꯦ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯀꯨꯆꯨ ꯀꯥꯏꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯨꯁꯤꯜꯂꯝꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯂꯦꯕꯣ ꯅꯪꯗꯤ ꯅꯈꯨꯠꯇ ꯊꯧꯔꯤꯒ ꯌꯥꯜꯂꯤꯕ ꯑꯗꯨꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯃꯤꯒꯤ ꯁꯟꯒ ꯍꯨꯔꯥꯟꯕ ꯆꯠꯂꯤꯕ꯭ꯔꯣ ꯀꯩꯅꯣꯗ ꯏꯆꯦ ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯃꯤꯗꯧꯅ ꯀꯩ ꯄꯥꯝꯒꯦ ꯏꯆꯦ ꯑꯅꯤꯕꯣ ꯊꯥꯔꯣꯅ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯗꯨꯅ ꯑꯉꯥꯎꯕ ꯏꯆꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯑꯗꯨꯛ ꯇꯧꯔꯒ ꯏꯆꯦ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯒꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯕꯣꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯆꯍꯤ ꯑꯗꯨꯛ ꯌꯥꯝꯂꯕ ꯑꯗꯨ ꯐꯥꯎꯕ ꯂꯨꯍꯣꯡ ꯀꯩꯍꯣꯡꯗꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯗꯨꯕꯣ ꯍꯦꯟꯃꯜꯂꯤꯀꯣ ꯅꯪ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯊꯝꯕꯧ ꯅꯨꯄꯤ ꯐꯪꯗ꯭ꯔꯕ ꯃꯉꯣꯟꯗ ꯑꯗꯨꯝꯅꯒ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯣꯏꯅ ꯃꯥꯅ ꯍꯥꯏ ꯀꯩꯅꯣ ꯏꯆꯦ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯩꯁꯦ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯁꯤꯟꯕꯤꯔꯛꯄꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯏꯆꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯁꯤꯟꯕꯤꯔꯛꯂꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯀꯕꯣꯛꯇꯣ ꯑꯃꯗ ꯅꯠꯇꯦ 4-5 ꯍꯦꯛꯇ ꯄꯤꯖꯒꯦ ꯊꯝꯕꯧꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯏ ꯑꯗ ꯇꯥꯍꯦ ꯊꯝꯕꯧ ꯐꯪꯗ ꯐꯪꯂꯛꯇ꯭ꯔꯗꯤ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯅꯥꯟꯊꯣꯔꯛꯏ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯕꯖꯥꯠꯅꯤ ꯍꯣꯏ ꯏꯆꯦ ꯑꯩꯈꯣꯏꯅ ꯅꯪꯒ ꯅꯄꯥ ꯆꯥꯅꯕ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯏꯆꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯏꯆꯦ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯁꯦ ꯆꯤꯡꯗ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯉꯥꯏꯈꯣꯅꯦꯍꯦ ꯊꯝꯕꯧ ꯅꯪꯕꯣ ꯋꯥꯔꯤ ꯃꯈꯥ ꯌꯥꯝꯅ ꯂꯩꯔꯤꯅꯦ ꯍꯣ ꯆꯠꯂꯦ ꯑꯩꯗꯤ ꯆꯠꯂꯦ ꯅꯈꯣꯏ ꯑꯅꯤ ꯍꯦꯛ ꯁꯥꯟꯅꯍꯧꯔꯣ ꯊꯝꯕꯧ ꯆꯠꯈꯤꯔꯝꯃꯤ ꯆꯥꯏꯕꯤꯒ ꯊꯔꯣꯒ ꯌꯦꯡꯅꯗꯨꯅ ꯅꯣꯛꯍꯧꯏ ꯐꯔꯛꯏꯅꯤ ꯏꯀꯥꯏꯗꯅ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯃꯥ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯇꯅ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯟꯈꯤꯅꯤꯀꯣ ꯑꯩꯒꯤ ꯁꯛꯁꯦ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯂꯛꯅꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯨꯝ ꯂꯛꯅꯕ ꯑꯩ ꯃꯤ ꯈꯠꯅꯔꯛꯀꯅꯤꯀꯣ ꯉꯁꯤ ꯈꯣꯏꯗꯧꯁꯦ ꯍꯦꯛ ꯁꯥꯎꯒꯠꯂꯛꯄ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯍꯥꯛ ꯆꯤꯡ ꯇꯝꯅ ꯆꯠꯂꯤ ꯑꯁꯨꯝ ꯆꯠꯄꯅ ꯆꯤꯡ ꯌꯧꯔꯦ ꯆꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯈꯔ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗ ꯂꯣꯛꯂꯩ ꯄꯨꯂꯩ ꯍꯧꯒꯦ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯂꯣꯛꯂꯩ ꯄꯨꯂꯩ ꯍꯧꯋꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯀꯗꯥꯏꯗ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩꯕꯨ ꯑꯃꯠꯇꯕꯨ ꯎꯗꯦꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯕꯨ ꯅꯨꯃꯤꯠꯅꯒ ꯆꯞ ꯌꯨꯡꯂꯛꯄ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯆꯤꯡ ꯑꯗꯨꯗ ꯃꯤ ꯀꯅꯥ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯗꯦ ꯏꯆꯤꯛ ꯆꯤꯛꯏ ꯊꯝꯕꯧꯒꯤ ꯃꯈꯣꯏꯗꯧ ꯑꯗꯨ ꯈꯔꯒ ꯁꯥꯎꯅꯤꯡꯕꯒ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯈꯜ ꯇꯧꯔꯨꯗ꯭ꯔꯦ ꯂꯣꯛꯂꯩ ꯄꯨꯂꯩ ꯍꯧꯕ ꯃꯐꯝ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯪꯁꯤꯜꯂꯤ ꯊꯝꯕꯧ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯐꯅ ꯌꯥꯝꯅ ꯆꯪꯁꯤꯜꯂꯦ ꯀꯣꯟꯅꯊꯪꯗ ꯂꯣꯛꯂꯩ ꯄꯨꯂꯩꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕ ꯑꯁꯤꯗꯤ ꯃꯁꯤꯗ ꯁꯧ ꯁꯥꯀꯩ ꯍꯧꯗꯨꯅ ꯂꯩꯔꯝꯂꯦꯗꯅ ꯈꯨꯌꯥꯝꯁꯤꯗꯤ ꯁꯤꯗꯒꯤ ꯍꯦꯛꯇ ꯀꯣꯛꯊꯣꯡ ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯣꯛꯂꯩ ꯄꯨꯂꯩ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯊꯥꯡ ꯑꯗꯨꯅ ꯂꯣꯛꯂꯩ ꯄꯨꯂꯩꯗꯨ ꯌꯥꯟꯕ ꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯂꯣꯛꯂꯩ ꯄꯨꯂꯩ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯁꯥꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯥꯡꯅ ꯌꯥꯜꯂꯛꯂꯤꯕ ꯑꯁꯤꯕꯣ ꯃꯁꯤ ꯇꯥꯏꯕꯪ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩ ꯍꯥꯏꯕꯁꯦ
ꯃꯍꯥꯛꯄꯨ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯥ? ꯊꯝꯕꯧꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯂꯧꯂꯩ ꯄꯨꯂꯩ ꯌꯥꯜꯂꯤꯕ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯌꯥꯜꯂꯤ꯫ ꯃꯥꯅ ꯑꯁꯨꯝ ꯌꯥꯜꯂꯛꯄ ꯑꯁꯤꯗ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯐꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯧꯂꯩ ꯄꯨꯂꯩ ꯌꯥꯜꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯩꯅꯣꯗ, ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯀꯔꯤꯅꯣꯝꯃ ꯑꯃ ꯏꯇꯧ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯩꯅꯣ? ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ, ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯁꯦ? ꯑꯗꯨ ꯈꯟꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯀꯅꯥꯝꯇ ꯂꯩꯕꯗꯤ ꯎꯗꯦꯁꯦ꯫ ꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯗ꯭ꯔꯅꯦ? ꯃꯥꯟꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦꯗ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯥꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯅ ꯌꯥꯜꯂꯤꯕ ꯂꯣꯛꯂꯩ ꯄꯨꯂꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯡ ꯂꯦꯡ ꯍꯦꯛ ꯆꯠꯂꯛꯏ꯫ ꯑꯗꯨꯝꯅꯒ ꯍꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯃꯤꯍꯨꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯩ, ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯪ ꯀꯅꯥꯅꯣ? ꯁꯠ ꯁꯠ ꯊꯣꯛꯂꯛꯎ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯆꯦꯠꯅ ꯄꯥꯏꯔꯤ ꯂꯣꯛꯂꯩ ꯄꯨꯂꯩ ꯃꯔꯛ ꯑꯗꯨꯗꯒꯤ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯊꯝꯕꯧ ꯃꯗꯨꯕꯨ ꯎꯏ꯫ ꯅꯨꯄꯤ ꯑꯃ ꯍꯧꯒꯠꯂꯛꯄ ꯑꯗꯨ ꯎꯕꯗ, ꯑꯦ, ꯅꯨꯄꯤꯅꯤꯅꯦ, ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ꯫ ꯍꯩ, ꯅꯪ ꯀꯅꯥꯅꯣ? ꯅꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯛꯎ, ꯅꯁꯛꯇꯨ ꯌꯦꯡꯒꯦ꯫ ꯅꯃꯥꯏꯗꯣ ꯁꯠ ꯁꯠ ꯑꯣꯟꯁꯤꯜꯂꯛꯎꯅꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯊꯝꯕꯧꯗꯤ ꯅꯨꯄꯤꯗꯨ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯊꯝꯕꯧꯗꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯍꯥꯛꯀꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝꯗ ꯃꯍꯥꯛ ꯉꯥꯎꯈ꯭ꯔꯦ꯫ ꯊꯝꯕꯧ ꯃꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯇꯥꯏꯕꯪ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯁꯨꯃꯛ ꯈꯜꯂꯝꯃꯤ꯫ ꯅꯨꯔꯥ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯆꯤꯡꯂꯧ ꯁꯛꯅ ꯍꯦꯜꯂꯤꯕ ꯅꯨꯔꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦꯅꯦ? ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯈꯪ ꯃꯥꯟꯖ ꯄꯥꯝꯃꯨꯕ, ꯅꯅꯥꯎꯒꯤ ꯀꯣꯂꯣꯏ ꯃꯤꯡꯗꯤ ꯄꯥꯈꯪꯅ ꯀꯦꯀꯨ ꯐꯣꯡꯕꯤꯌꯨ꯫ ꯏꯆꯦꯝ ꯇꯔꯨꯛꯅ ꯄꯉꯥꯛꯄ, ꯇꯥꯏꯕꯪꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯆꯤꯡꯒꯣꯏꯅꯕꯗꯣ ꯑꯩꯍꯥꯛꯅꯤ꯫ ꯊꯝꯕꯧꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯋꯥꯈꯟꯕꯨ ꯑꯣꯏꯁꯤꯜꯂꯨꯗꯦ꯫ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯁꯤꯗ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕ? ꯅꯄꯥꯡ ꯀꯅꯥ ꯌꯥꯎꯗꯕ꯭ꯔꯥ? ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯀꯤ ꯇꯨꯖꯨꯡꯅꯗꯕ꯭ꯔꯥ? ꯂꯥꯏꯔ ꯑꯗꯣꯟ ꯇꯝꯂꯕꯤ ꯃꯄꯣꯛꯅꯤ꯫ ꯇꯥꯏꯕꯪ ꯀꯅꯥꯕꯨꯁꯨ ꯀꯤꯔꯨꯕ ꯑꯩꯅ ꯂꯩꯇꯦ꯫ ꯏꯕꯨꯡ, ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯒꯤꯗꯤ ꯃꯣꯡꯕ ꯌꯨꯝꯁꯨ ꯂꯩꯖꯗꯦ꯫ ꯂꯣꯏꯕꯤ ꯆꯤꯡꯖꯥꯎ ꯑꯁꯤ ꯀꯥꯕꯗ ꯁꯥꯃꯨ ꯍꯛꯆꯥꯡ ꯑꯁꯤ ꯋꯥꯔꯗꯨꯅ ꯂꯣꯛꯂꯩ ꯄꯨꯂꯩ ꯃꯔꯛ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯃꯥꯂꯪ ꯏꯆꯤꯛ ꯊꯦꯝꯂꯝꯕꯅꯤ꯫ ꯀꯔꯤ? ꯅꯤꯡꯉꯣꯜ ꯅꯪꯒꯤ ꯃꯣꯡꯕ ꯌꯨꯝ ꯂꯩꯇꯦ ꯍꯥꯏꯕ? ꯑꯁꯦꯡꯕꯅꯤ ꯏꯕꯨꯡ, ꯅꯆꯜꯒꯤ ꯁꯪꯒꯥꯏ ꯂꯩꯖꯗꯦ꯫ ꯏꯈꯣꯡ ꯑꯁꯤꯅ ꯊꯥꯡꯕ ꯃꯥꯏꯀꯩ, ꯑꯩꯅ ꯊꯨꯡꯂꯨꯕ ꯃꯐꯝ ꯑꯗꯨꯅ ꯑꯩꯒꯤ ꯌꯥꯔꯦꯛꯐꯝꯅꯤ꯫ ꯊꯝꯕꯧ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯈꯤꯗ꯭ꯔꯤ꯫ ꯉꯁꯤ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯖꯕ ꯃꯁꯛ ꯃꯇꯧ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯤꯐꯝ ꯍꯧꯅꯤꯡꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯅꯨꯡꯗ ꯇꯨꯃꯤꯟꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯅꯖꯩ꯫ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯇꯝ ꯃꯥꯅ ꯍꯧꯖꯤꯟꯈꯤꯕꯁꯨ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯨ ꯃꯀꯣꯜ ꯇꯝꯅ ꯑꯁꯨꯝ ꯍꯩꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩ ꯃꯍꯜꯅ ꯆꯤꯡꯗ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯀꯔꯤ ꯃꯆꯥꯅꯣ ꯃꯁꯤꯕꯨ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯤꯡꯗ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯍꯥꯏꯋꯥꯅꯤ꯫ ꯆꯤꯡꯗ ꯆꯠꯂꯣ ꯍꯥꯏꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯈ꯭ꯔꯒ ꯀꯗꯥꯏ ꯇꯥꯅ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯩꯗꯤꯕꯨꯀꯣ ꯑꯔꯦꯝꯕꯒꯤ ꯃꯉꯣꯟꯗ ꯊꯕꯛ ꯍꯦꯛ ꯍꯥꯏꯖꯔꯤ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯕꯛ ꯈꯔ ꯁꯨꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯣꯏꯅ ꯍꯦꯛ ꯋꯥꯍꯜꯂꯤꯗ꯫ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯟꯈꯤꯒꯗꯧꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯍꯥꯏꯋꯥꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯕꯨ ꯆꯤꯡꯗ ꯇꯨꯝꯗꯨꯅꯒ ꯂꯩꯈ꯭ꯔꯕꯖꯥꯠꯂꯥ? ꯇꯨꯝꯕ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤꯅꯦ꯫ ꯑꯍꯣꯏꯅꯗꯨꯝ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯆꯤꯡꯗꯅꯤ, ꯊꯝꯕꯧꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯖꯩ꯫ ꯅꯪꯒꯤ ꯅꯌꯨꯝ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ꯫ ꯅꯪꯅꯦ ꯑꯩꯒ ꯄꯨꯟꯅ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯊꯝꯕꯧ ꯏꯀꯥꯏ ꯑꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯨꯔꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯨꯡ, ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯕꯨ ꯏꯕꯨꯡꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯕꯤꯒꯗ꯭ꯔꯅꯦ? ꯉꯝꯅꯤ꯫
ꯅꯪꯒꯤ ꯀꯅꯥ ꯂꯩꯇꯦ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯀꯟꯅꯤꯡꯉꯤ ꯑꯩꯗꯤ ꯌꯨꯝꯗ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯇ ꯂꯩ ꯑꯩꯈꯣꯏꯗ ꯅꯪ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯏꯕꯨꯡ ꯑꯩꯕꯨ ꯑꯃꯨꯛ ꯏꯃꯥꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯕꯗꯤ ꯀꯗꯥꯏꯗꯒꯤ ꯏꯟꯊꯣꯛꯄꯅꯣꯗ ꯅꯪꯕꯨ ꯎꯕꯗ ꯏꯃꯥꯅ ꯍꯦꯟꯅ ꯄꯥꯝꯂꯗꯧ ꯄꯣꯠꯅꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯕꯨꯡ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ ꯏꯕꯨꯡꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯩꯕꯨ ꯄꯨꯕꯤꯔꯣ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯆꯤꯡꯅꯨꯡꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯊꯝꯕꯧ ꯅꯨꯄꯤ ꯑꯗꯨꯅꯒ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯍꯔꯥꯎ ꯍꯔꯥꯎꯅꯒ ꯌꯥꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯂꯥꯎ ꯆꯠꯂꯁꯦ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦ ꯂꯣꯛꯂꯩ ꯄꯨꯂꯩ ꯌꯥꯟꯕ ꯂꯥꯛꯄ ꯃꯍꯥꯛ ꯂꯣꯛꯂꯩ ꯄꯨꯂꯩ ꯑꯃꯠꯇ ꯌꯥꯟꯗ ꯆꯤꯡꯅꯨꯡꯗ ꯊꯦꯡꯅꯕ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯑꯣꯏꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯊꯝꯂꯒꯦꯅꯤꯡ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯅꯤꯡꯂꯗꯨꯅ ꯄꯨꯗꯨꯅ ꯍꯦꯛ ꯆꯠꯂꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯍꯥꯛꯁꯨ ꯃꯥꯕꯨ ꯇꯥꯏꯕꯪ ꯅꯨꯄꯥ ꯑꯗꯨꯅ ꯎꯈꯤꯕꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯇꯥꯏꯕꯪ ꯂꯛꯇ ꯇꯤꯟꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯍꯥꯛ ꯑꯗꯨꯝ ꯆꯠꯂꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯊꯝꯕꯧꯅ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯉꯤ ꯂꯩ ꯃꯍꯜ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯏꯔ ꯀꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯇꯨꯅ ꯂꯩꯔꯨꯕꯒꯦ ꯏꯃꯥꯗꯤ ꯅꯪ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯁꯦ ꯀꯌꯥꯗ ꯋꯥꯔꯨꯔꯦ ꯅꯪ ꯅꯀꯣꯛ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯑꯗꯨꯝꯅ ꯇꯧꯅꯨ ꯍꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯅꯪꯒꯤ ꯉꯥꯡꯕ ꯑꯗꯣ ꯑꯝꯇ ꯂꯦꯞꯄꯨ ꯀꯩꯗꯧꯒꯦ ꯃꯤ ꯌꯥꯎꯔꯛꯑꯦ ꯍꯥꯏꯕ ꯂꯩ ꯃꯍꯜꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥ ꯏꯃꯥ ꯃꯥꯁꯦ ꯅꯆꯥ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯒꯦ ꯍꯥꯏꯅ ꯄꯨꯔꯛꯂꯕ ꯂꯩ ꯃꯍꯜ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯍꯔꯥꯎꯔꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯣ ꯍꯣꯏ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯍꯜꯅ ꯏꯃꯧꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯂꯥꯏ ꯃꯆꯥꯒ ꯃꯥꯜꯂꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯁꯥꯅ ꯌꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯍꯥ ꯍꯣꯏ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯏꯃꯥꯁꯦ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯨꯔꯕꯅꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤ ꯎꯕꯤꯔꯦ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯉꯥꯎꯔꯕ ꯀꯩꯅꯣ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯃꯧ ꯏꯕꯦꯝꯃ ꯁꯦ ꯌꯨꯝꯁꯦ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯪꯒꯣꯏꯒꯅꯨ ꯏꯃꯨꯡꯗ ꯆꯪꯁꯤꯀꯣ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯊꯝꯕꯧꯁꯨ ꯍꯔꯥꯎꯕꯅ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯆꯥꯏꯕꯤꯒ ꯊꯔꯣꯒꯗꯣ ꯍꯦꯛ ꯂꯩ ꯃꯍꯜ ꯍꯣꯏꯗ ꯂꯥꯛꯏ ꯊꯔꯣꯅ ꯏꯆꯦ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯅꯤ ꯊꯝꯕꯧꯗꯣ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯄꯨꯔꯒ ꯃꯌꯨꯝꯗ ꯆꯪꯈꯤꯌꯦ ꯑꯩꯗꯤ ꯊꯥꯖꯗꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯏꯆꯦꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯍꯥꯏꯅ ꯍꯧꯔꯤꯁꯤ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯤꯕ ꯑꯁꯤꯅꯤ ꯃꯌꯨꯝꯁꯨ ꯌꯧꯔꯦ ꯍꯦꯛꯇ ꯌꯦꯡꯂꯁꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ ꯃꯥꯡꯒꯣꯜꯗ ꯃꯈꯣꯏ ꯂꯩꯔꯤꯕꯗꯨ ꯎꯏ ꯆꯥꯏꯕꯤꯅ ꯍꯦꯛꯇ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯊꯝꯕꯧꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ ꯍꯣꯏ ꯆꯨꯝꯃꯤ ꯇꯨ ꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯅꯦ ꯃꯁꯛꯀ ꯐꯖꯈ꯭ꯔꯕ ꯌꯦꯡꯉꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯥꯏꯕꯤꯒ ꯊꯔꯣꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯩ ꯀꯩꯅꯣꯗ ꯑꯁꯨꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯤꯈ꯭ꯔꯕ ꯊꯝꯕꯧꯅ ꯀꯔꯝ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕ ꯃꯥꯕꯨ ꯉꯁꯥꯏ ꯆꯤꯡꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯝꯅ ꯑꯗꯨꯅꯤꯅꯦ ꯏꯆꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯆꯥꯏꯕꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯐꯖꯗ꯭ꯔꯅꯦ ꯏꯆꯦ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯊꯝꯕꯧꯗꯤ ꯅꯨꯄꯤ ꯊꯤꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ರೆ ꯏꯆꯦ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯈ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯊꯝꯕꯧ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯈꯔꯁꯨ ꯅꯨꯄꯤ ꯌꯦꯡꯕ ꯊꯑꯣꯏꯅ ꯂꯥꯛꯅꯔꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯍꯩꯇꯣꯟꯁꯨ ꯍꯦꯛ ꯂꯥꯛꯂꯝꯃꯤ ꯍꯩꯇꯣꯟ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯡꯅ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯃꯥꯒꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯂꯝꯃꯤ ꯃꯊꯟꯇ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯃꯌꯥꯝꯒꯤ ꯃꯇꯨꯡꯗ ꯏꯅꯩ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯍꯣꯏ ꯏꯆꯦ ꯅꯃꯧ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯂꯤꯌꯦ ꯑꯩꯈꯣꯏ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯂꯩ ꯃꯍꯜ ꯃꯥꯗꯤ ꯑꯗꯨꯝꯅꯒ ꯂꯩꯀꯥꯏ ꯃꯤꯅ
ꯃꯃꯧ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯄ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯊꯝꯂꯝꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯨ ꯃꯗꯨꯗ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯍꯧꯕ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯀꯣꯛꯆꯥꯎꯕꯤꯈ꯭ꯔꯦ꯫ ꯑꯦ, ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯏꯃꯧ ꯅꯨꯄꯤꯗꯣ? ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯍꯧꯕꯗꯥꯏꯅꯦ꯫ ꯀꯣꯏꯊꯤ ꯍꯦꯛ ꯊꯤ, ꯂꯩꯕ ꯎꯗꯦ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯀꯧꯏ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯧ ꯅꯨꯄꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯥ ꯂꯩꯇꯦꯅ, ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯏꯃꯥ, ꯃꯥꯗꯣ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯅꯤ, ꯃꯈꯣꯡ ꯍꯥꯝꯕ ꯆꯠꯂꯝꯒꯅꯤ꯫ ꯍꯥ? ꯂꯩꯃꯍꯜ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯇꯨꯅ ꯑꯃꯥꯡꯁꯪꯗ ꯌꯦꯡꯉꯤ, ꯃꯩ ꯊꯥꯟꯕ ꯎꯗꯦ꯫ ꯑꯃꯥꯡꯁꯪ ꯑꯁꯤꯗꯤ ꯃꯩꯁꯨ ꯑꯃꯠꯇ ꯊꯥꯟꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯥꯕꯨ ꯃꯄꯥꯟꯗꯅ ꯁꯛꯍꯦꯟꯕꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯏꯆꯦꯅ ꯏꯃꯨꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯕꯣ? ꯑꯗꯨꯅꯤꯅꯦ, ꯀꯩꯗꯧꯔꯖꯥꯠꯅꯣ? ꯃꯃꯧ ꯅꯨꯄꯤ ꯃꯁꯛ ꯌꯦꯡꯒꯦ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯒ ꯊꯥꯔꯣꯅ ꯇꯝꯕꯗꯗꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ꯫ ꯂꯩꯃꯍꯜꯅ ꯑꯃꯥꯡꯁꯪ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯧꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯅꯦꯍꯦ? ꯃꯥꯅ ꯀꯣꯏꯀꯧ ꯀꯧꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯀꯩꯅꯣꯗ, ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯅꯦ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯍꯦꯛꯇ ꯌꯦꯡꯂꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯡꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯤ, ꯂꯩꯇꯦꯅ ꯁꯤꯗꯗꯤ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯊꯝꯕꯧꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ? ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯁꯦ? ꯏꯃꯥ, ꯑꯩꯗꯤ ꯃꯥ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯁꯤꯕꯨ ꯏꯃꯥꯅꯔꯣ? ꯑꯩꯅ ꯑꯁꯨꯛ ꯄꯥꯝꯖꯅ ꯌꯥꯝꯅ ꯋꯥꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯖꯔꯛꯂꯒ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯛꯍꯦꯟꯕꯤꯅ ꯏꯆꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯁꯛꯍꯦꯟꯕꯤ, ꯏꯃꯧ ꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ, ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ರೆ꯫ ꯍꯥ? ꯃꯥꯕꯨ ꯀꯗꯣꯝꯗ ꯆꯠꯂꯝꯒꯅꯤ? ꯁꯛꯍꯦꯟꯕꯤꯅ ꯃꯥꯏꯕ ꯁꯥꯕ ꯍꯩꯇꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏ꯫ ꯇꯥꯗ, ꯏꯆꯦꯒꯤ ꯏꯃꯧ ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯗꯅ꯫ ꯂꯩꯃꯍꯜꯅꯁꯨ ꯍꯥꯏ꯫ ꯇꯥꯗ, ꯏꯃꯧ ꯅꯨꯄꯤꯒꯤ ꯂꯩꯐꯝ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯁꯥ ꯑꯗꯨ ꯊꯔ ꯊꯔ ꯅꯤꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯁ, ꯌꯨꯝꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯆꯪꯂꯝꯂꯦꯗꯅ꯫ ꯋꯥꯍꯩ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏꯕ ꯍꯩꯇꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯩ꯫ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯃꯈꯥ ꯇꯥꯏ꯫ ꯌꯨꯝꯁꯤꯗ ꯆꯪꯂꯝꯂꯤꯕ ꯅꯨꯄꯤꯗꯣ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ, ꯍꯦꯂꯣꯏꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯍꯥ? ꯏꯃꯧ ꯅꯨꯄꯤꯗꯣ ꯍꯦꯂꯣꯏ ꯑꯣꯏꯔꯝꯂꯕ? ꯊꯝꯕꯧꯅ ꯀꯔꯤ ꯍꯥꯏꯕ? ꯃꯥꯕꯨ ꯍꯦꯂꯣꯏ? ꯊꯝꯕꯧꯁꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯦꯝ 6 ꯂꯩ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯈꯜꯂꯨꯔꯒ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯍꯦꯛ ꯅꯤꯛꯂꯛꯏ꯫ ꯁꯛꯍꯦꯟꯕꯤꯅ ꯊꯝꯕꯧꯒꯤ ꯅꯨꯄꯤ ꯍꯦꯂꯣꯏ ꯑꯣꯏꯔꯝꯂꯕ? ꯊꯝꯕꯧ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪ ꯋꯥꯈꯜꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫